ꯃꯌꯥꯝꯅ ꯖꯨꯕꯤꯟ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯈꯪꯅꯔꯝꯂꯒꯅꯤ ꯃꯍꯥꯛꯁꯦ ꯇꯁꯦꯡꯅ ꯂꯩꯈꯤꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯂꯩꯈꯤꯗꯕꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯤꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯤꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯤꯕ ꯂꯦꯖꯦꯟꯗꯔꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯤꯕ ꯖꯨꯕꯤꯟ ꯒꯥꯔꯒꯀꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯂꯤꯖꯒꯗꯧꯔꯤꯕꯁꯤ ꯃꯌꯥꯝꯗ ꯃꯍꯥꯛꯁꯤ 19 ꯁꯦꯞꯇꯦꯝꯕꯔ 2025ꯗ ꯂꯩꯈꯤꯗꯕꯅꯤ ꯃꯍꯥꯛꯀꯤ ꯐ꯭ꯌꯨꯅꯔꯦꯜꯁꯤ 4th ꯂꯥꯔꯖꯦꯁ ꯐ꯭ꯌꯨꯅꯔꯦꯜꯅꯤ ꯍꯥꯏꯗꯅ ꯂꯧꯅꯩ ꯃꯔꯝꯗꯤ ꯃꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜꯗꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯅꯈꯤ ꯇꯤꯟꯈꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯏꯁꯩ ꯇꯥꯟꯅꯗꯨꯅ ꯂꯥꯛꯅꯕ ꯉꯥꯛꯇꯅꯤ ꯑꯌꯥꯝꯕ ꯑꯁꯥꯝꯒꯤ ꯀꯜꯆꯔꯕꯨ ꯁꯛ ꯇꯥꯛꯄ ꯑꯗꯨꯒꯨꯝꯂꯕ ꯀꯂꯥꯀꯥꯔ ꯑꯃꯈꯛꯅꯤ ꯖꯨꯕꯤꯟꯁꯤ ꯃꯍꯥꯛ ꯂꯩꯇꯕꯗ ꯃꯤꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅꯔꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯒꯔ ꯑꯩꯈꯣꯏꯒꯤ ꯗꯥꯁꯥꯗꯥꯅꯟꯗꯅ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯊꯃꯣꯏ ꯁꯣꯛꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨ ꯑꯣꯏꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯇꯔ ꯒꯤꯜꯁꯀꯤ ꯐꯥꯎꯟꯗꯦꯁꯟꯗꯁꯨ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯤꯡꯒꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯤꯌꯥꯝꯅ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯅ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯈꯜꯂꯨꯕ ꯂꯩꯇꯦꯕ ꯃꯥꯒꯤ ꯑꯣꯏꯕ ꯐ꯭ꯌꯨꯅꯔꯦꯜ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡꯗꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯍꯥꯛꯁꯤ 19 ꯁꯦꯞꯇꯦꯝꯕꯔꯗ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯌꯥꯎꯕ ꯆꯠꯈꯤꯕꯅꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯕꯨ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯆꯠꯂꯨꯕꯅꯤ ꯁꯤꯡꯒꯥꯄꯨꯔꯗ ꯃꯍꯥꯛꯁꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯝ ꯏꯁꯩ ꯁꯛꯂꯒ ꯂꯥꯛꯂꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯆꯍꯤ ꯑꯃꯗ ꯏꯁꯩꯁꯦ 38,000ꯒ ꯔꯦꯀꯣꯔꯗ ꯇꯧꯕ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯅꯦꯕ ꯃꯍꯥꯛ ꯕꯣꯂꯤꯋꯨꯗ ꯏꯟꯗꯁꯇ꯭ꯔꯤꯕꯨꯗꯤ ꯊꯥꯗꯣꯛꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯑꯁꯥꯝꯒꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯗꯁꯇ꯭ꯔꯤꯁꯤꯗ ꯃꯍꯥꯛ ꯍꯦꯟꯅ ꯑꯣꯏ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯑꯦꯛꯇꯤꯡꯁꯨ ꯇꯧꯏ ꯃꯍꯥꯛꯁꯤ ꯃꯍꯥꯛꯀꯤ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯁꯥꯏꯠꯁꯨ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯤꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯌꯦꯕ ꯃꯍꯥꯛ ꯅꯨꯃꯤꯠꯇꯨ ꯁꯤꯡꯒꯥꯄꯨꯔꯗ ꯁ꯭ꯀ꯭ꯌꯨꯕ ꯗꯥꯏꯚꯤꯡ ꯇꯧꯔꯨꯕꯅꯤ ꯃꯍꯥꯛꯇꯨ ꯂꯥꯏꯐ ꯖꯦꯀꯦꯠ ꯂꯤꯠꯇꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯥꯛꯅꯔꯒ ꯁꯤꯕꯅꯤ ꯍꯥꯏꯔꯤ ꯃꯥꯅ ꯁꯤꯕꯒꯤ ꯃꯔꯝꯁꯤ ꯑꯗꯨꯕꯨ ꯋꯥꯐꯝꯁꯦ ꯀꯅꯥꯃꯇꯅ ꯊꯥꯖꯗꯦꯕ ꯃꯔꯝꯗꯤ ꯁ꯭ꯀ꯭ꯌꯨꯕꯥ ꯗꯥꯏꯚꯤꯡꯒꯨꯝꯕꯁꯤꯗꯗꯤ ꯃꯤꯁꯤ ꯍꯥꯏꯕꯗꯨꯗꯤ ꯄꯥꯛꯅ ꯇꯥꯟꯅꯗꯕ ꯋꯥꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯏꯚꯤꯡ ꯇꯧꯗꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇ꯭ꯔꯦꯅꯤꯡ ꯇꯧꯅꯩꯌꯦꯕ ꯇ꯭ꯔꯦꯅꯤꯡ ꯇꯧꯗ꯭ꯔꯃꯛꯁꯨ ꯃꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯣꯏꯅꯒꯗꯣꯏꯅꯦꯕ ꯑꯁꯨꯝꯅ ꯃꯥꯒꯤ ꯑꯣꯇꯣꯞꯁꯤ ꯔꯤꯄꯣꯔꯠꯇꯗꯤ ꯏꯔꯥꯛꯅꯕꯒꯤꯅꯤ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯐꯦꯟꯁꯤꯡꯅꯗꯤ ꯃꯗꯨ ꯀꯩꯁꯨ ꯑꯣꯏꯔꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯦ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯦꯅꯦꯖꯔ ꯑꯣꯏꯔꯤꯕ ꯁꯤꯗꯥꯔꯊ ꯁꯔꯃꯥꯗ ꯁ꯭ꯇꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ FIR ꯐꯥꯏꯜ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛꯈꯛ ꯅꯠꯇꯅ NEIF ꯆꯤꯐ ꯑꯣꯔꯒꯅꯥꯏꯖꯔ ꯁ꯭ꯌꯥꯝ ꯀꯅꯨ ꯃꯍꯟꯇꯗꯁꯨ ꯐꯥꯏꯜ ꯇꯧꯈꯤ ꯑꯁꯨꯝꯅ ꯅꯦꯒ꯭ꯂꯤꯒꯦꯟꯁ ꯀꯌꯥ ꯑꯃ ꯂꯩꯔꯝꯕꯁꯨ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯅ ꯃꯥꯕꯨ ꯈꯣꯏꯗꯥꯖꯕ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯀꯟꯅ ꯇꯥꯛꯁꯟꯕꯗꯒꯤ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤꯅꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯃ ꯁꯦꯝꯈꯤꯕꯁꯨ ꯃꯈꯣꯏꯅ 15 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯅꯨꯃꯤꯠꯇꯨꯗ ꯀꯔꯤ ꯊꯣꯛꯀꯦ ꯍꯥꯏꯕꯗꯨ ꯊꯤꯖꯤꯟꯒꯅꯤꯕ ꯀꯔꯤꯒꯨꯝꯕ ꯃꯗꯨꯗꯁꯨ ꯑꯆꯨꯝꯕ ꯈꯪꯕ ꯉꯝꯗ꯭ꯔꯒꯗꯤ CBIꯗ ꯄꯨꯔꯥ ꯀꯦꯁꯁꯤ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯅ ꯊꯥꯖꯕ ꯄꯤꯔꯤ ꯉꯝꯅꯕ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅ ꯖꯨꯕꯤꯟ ꯒꯥꯔꯒꯀ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯔꯤꯕ ꯑꯃꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯨꯜꯂꯛꯄ ꯃꯦꯅꯦꯖꯔꯁꯤꯒꯤ ꯌꯨꯝꯗ ꯔꯦꯗ ꯆꯠꯊꯈꯤ ꯒꯨꯋꯥꯍꯥꯇꯤꯒꯤ ꯗꯇꯥꯜꯄꯥꯔꯥꯗ ꯂꯩꯕ ꯌꯨꯝꯅꯦꯕ ꯆꯠꯂꯨꯕ ꯃꯇꯝꯗ ꯌꯨꯝꯁꯨ ꯂꯣꯜꯂꯒ ꯂꯩꯔꯝꯃꯤ 3 BHK ꯌꯨꯅꯤꯠꯅꯤ 2019ꯗꯒꯤ ꯂꯩꯔꯛꯄ ꯌꯨꯝꯅꯦꯕ ꯁꯣ ꯑꯗꯨ ꯊꯨꯒꯥꯏꯈꯤ ꯑꯁꯨꯝꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯀꯦꯁ ꯁꯤꯒꯨꯝꯕꯁꯤꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯑꯌꯥꯕ ꯄꯤꯌꯦꯕ ꯊꯨꯒꯥꯏꯔꯦ ꯑꯗꯨꯗ ꯊꯤꯒꯠꯄ ꯍꯧꯔꯦ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯈꯤ ꯃꯗꯨꯗ ꯁꯤꯗꯥꯔꯊꯀꯤ ꯕ꯭ꯔꯗꯔ ꯃꯥꯒꯤ ꯃꯆꯦ ꯑꯃꯗꯤ ꯃꯃꯥ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯁꯤꯡꯒꯔ ꯑꯁꯤꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦꯕ ꯑꯗꯨꯃꯥꯏꯅ ꯄꯥꯎꯗꯨ ꯇꯝꯂꯝꯃꯦꯕ ꯑꯁꯨꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤꯉꯩ ꯃꯅꯨꯡꯗ ꯖꯨꯕꯤꯟꯒꯤ ꯐꯦꯟꯁꯤꯡꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯁꯤꯔꯤꯅꯣ ꯃꯤꯅ ꯍꯥꯠꯄ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯣꯟꯇ꯭ꯔꯣꯚꯔꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯩ ꯍꯧꯔꯗꯨꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯊꯣꯛꯅꯔꯛꯈꯤꯕꯅꯤ ꯑꯃꯔꯣꯝꯗ ꯕꯤꯖꯤꯅꯦꯁꯃꯦꯟ ꯁꯟꯖꯤꯠ ꯅꯥꯔꯥꯌꯟ ꯁꯤꯡꯒꯔ ꯑꯁꯤꯒꯤ ꯃꯔꯨꯞꯅꯦꯕ ꯃꯍꯥꯛꯁꯨ ꯅꯨꯃꯤꯠꯇꯨꯗ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯕ ꯃꯇꯝꯅꯦꯕ ꯑꯗꯨꯕꯨ ꯑꯅꯤꯗꯨ ꯁꯤꯡꯒꯥꯄꯨꯔꯗ ꯂꯥꯛꯄꯗꯒꯤ ꯎꯅꯗ꯭ꯔꯤꯕ ꯑꯗꯨꯕꯨ ꯖꯨꯕꯤꯟꯒꯤ ꯄꯥꯎꯁꯤ ꯇꯥꯔꯕ ꯃꯇꯝꯗ ꯈꯨꯗꯛꯇ ꯃꯐꯝꯗꯨꯗ ꯂꯥꯛꯈꯤ ꯃꯤꯁꯛ ꯑꯁꯤꯅ ꯍꯥꯏꯕꯗ 18 ꯁꯦꯞꯇꯦꯝꯕꯔꯒꯤ ꯅꯨꯡꯊꯥꯡꯁꯤꯗ ꯖꯨꯕꯤꯟꯒꯤ ꯃꯔꯨꯞꯁꯦ ꯁꯤꯡꯒꯥꯄꯨꯔ ꯆꯠꯅꯕ ꯕꯣꯔꯗꯦꯠ ꯇꯧꯔꯒ 19 ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯌꯨꯛꯇ ꯁꯤꯡꯒꯥꯄꯨꯔꯗ ꯌꯧꯔꯛꯄꯅꯤ ꯌꯧꯕꯒ ꯃꯍꯥꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯇꯨꯝꯈ꯭ꯔꯦꯕ ꯑꯗꯨꯒ ꯅꯨꯡꯊꯤꯜꯗ ꯍꯧꯒꯠꯂꯒ ꯆꯥꯅ ꯊꯛꯅꯕ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯣꯜ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯝꯅ ꯄꯥꯎ ꯄꯤꯔꯛꯈꯤ ꯑꯦꯛꯁꯤꯗꯦꯟꯠ ꯈꯔ ꯊꯣꯛꯑꯦ ꯗꯥꯏꯚꯤꯡ ꯇꯧꯕꯗꯅꯤ ꯍꯥꯏꯕꯗꯒꯤ ꯁꯟꯖꯤꯞꯅ ꯗꯥꯏꯚꯤꯡ ꯍꯥꯏꯔꯒꯗꯤ ꯄꯨꯜꯗꯗꯤ ꯑꯣꯏꯔꯝꯃꯔꯣꯏ ꯁ꯭ꯀ꯭ꯌꯨꯕꯥ ꯗꯥꯏꯚꯤꯡ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯈꯟꯈꯤ ꯑꯗꯨꯅ ꯃꯈꯣꯏ ꯀꯔꯝꯕ ꯄꯣꯔꯠꯇ ꯍꯛꯆꯥꯡꯗꯨ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯍꯪꯂꯒ ꯁꯟꯖꯤꯞꯇꯤ ꯀꯥꯔ ꯑꯃ ꯐꯥꯗꯨꯅ ꯁ꯭ꯄꯣꯠꯇꯨꯗ ꯂꯥꯛꯈꯤꯕꯅꯤ ꯃꯐꯝꯗꯨ ꯌꯧꯕꯗ ꯑꯦꯝꯕꯨꯂꯦꯟꯁ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ ꯌꯥꯠꯁꯇ ꯆꯦꯟꯖꯟꯗꯨꯅ ꯌꯦꯡꯉꯨꯕꯗ ꯃꯥꯕꯨ
ꯑꯩꯈꯣꯏꯒꯤ CPR ꯄꯤꯔꯒ ꯂꯩꯔꯝꯈꯤ ꯃꯗꯨꯗ ꯁꯟꯖꯤꯞꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗ꯭ꯔꯤ ꯀꯔꯤꯒꯤꯅꯣ ꯑꯦꯝꯕꯨꯂꯦꯟꯁ ꯉꯥꯏꯔꯒ ꯂꯩꯔꯦ ꯍꯥꯏꯕꯗ ꯉꯥꯛꯑꯝꯕ ꯄꯨꯂꯤꯁꯁꯤꯡꯅ ꯌꯥꯗꯦ ꯌꯥꯅꯗꯕꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇꯨ ꯊꯥꯗꯣꯛꯈ꯭ꯔꯒ ꯃꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯈꯤꯕꯅꯦꯕ ꯖꯨꯕꯤꯟꯕꯨ ICUꯗ ꯊꯝꯈꯤ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯕ ꯌꯥꯗꯕ ꯃꯔꯝꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯅꯛꯅꯕ ꯃꯔꯤ ꯃꯇꯥ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯄꯥꯎ ꯐꯥꯎꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯟꯖꯤꯞꯅ ꯇꯝꯈꯤ ꯄꯨꯡ 1.5 ꯂꯩꯈꯠꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯍꯥꯛꯁꯦ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯇꯨ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯊꯣꯛꯈꯤꯕ ꯀꯣꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏ ꯈꯔꯅꯗꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯈꯔ ꯑꯃꯅ ꯍꯥꯏ ꯑꯗꯨꯕꯨ ꯑꯣꯇꯣꯞꯁꯤꯗꯗꯤ ꯗ꯭ꯔꯣꯅꯤꯡ ꯅꯅꯤ ꯍꯥꯏꯔꯤꯕ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯤ ꯆꯠꯊꯔꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯄꯥꯎ ꯈꯪꯕ ꯉꯝꯃꯛꯀꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯉꯥꯏꯃꯤꯟꯅꯁꯤ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯁꯤꯒꯨꯝꯂꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ